मैतैरोन ngangbay temakta phuraibani Manipur manungdani toiba phibamse Kuki gi MLA tara khudakta dismiss tawgadabani amadi Kuki gi mathakta legal action lawgadabani amadi ekhoi gi leiba maitai gi MLA minister mayamsu apunbo ine lepaga tanjasida BJP Congress khanbidraga BJP su Congress su animak apunbo ine lepminaraga amadi yellow mayamsu apunbo ine lepminaraga oiba phibamse kaino khandaminaraga Manipur da maitairon ngangba yade haina Manipur da maitairon ngambagi tamakta Puraibani aba mayam khandabi wari se yamna lurba wafamni aikhogi yelomi oiriba naga ichinau tangkhul ichinau auto driver da maitairon ngangbagi tamakta Kuki singna puraibani adu oiragadi Kuki singsigi mathakta kari action lokhatkani tanjasida action lokhot laudragadi tungda phibam yamna lura ani maitairon ngangbagi tamakta puraibani maitairon ngangba yade na puraibani aba adu so aikhogi yelomi oiriba naga ichinau tangkhul ichinau da adunna tanjasida Kuki singi leader ni aina Kuki singi mapi apa oina Khaliba Kuki gi MLA minister tara makhoi gi mathakta legal action lokhat piraga Kuki gi MLA minister tara da khudakta dismiss tawgadabani amadi aikhoi gi leiriba maitai gi MLA minister nifu jangai disu apun moine lepaga tanjasida BJP Congress khanbidraga maitai ron ngangba yaroi haina maitai ngangba gi tamakta phuraiba Kuki singdugi mathakta legal action launaba sem sabiba amadi yelobi myam sa apun moine lemminaraga tanjase kaino khandaminasi natragadi tungde yamna lurakadaba phibam oiroi haibada kari kaigy ga batungda aduki mati phibam lurakani ba aduna Kuki singse Manipuri wangmada tandokina ba tanjasida khalaudragadi amukarma matamda khandori banwa aduna ekhoigi high authority gi supuni chinjage Manipur manungda maitar ngangba yaroi haiba Kuki refugee singse Manipuri wangmada tandoki gadabni haibada kari kaigy ba aduna tanjasida ekhoigi maitai gi MLA minister Mayam apun boy ne lepminaraga Congress tokpi khro BJP tokpi khro maiteron ngangba yaroi maiteron ngangba gi tamokta phuraiba adugma Kuki singdugi mathakta chapchape action lokhat pi wai bofam se si haijage isinaw mem ahama makta da yamna maru eba paw ma hana tamina siko hairiba paw se aduki matik maru eba pawni Manipur manungda maiteron ngangba gi tamakta phurae hairi tamthina si angakpa pawni Manipur manungi pawni ko maiteron ngangba gi tamakta tamthina phuraibani adusu kanano Kuki militants na phuraibiduna aikhoigi naga ichinau yelhomi da phurakpani refugee ngarang khak lakpa refugee illegal immigrants Kuki narco terrorists singna aikhoigi naga ichinau gi tangkhul aikhoigi tangkhul gi ichinau ama Kuki militants singna tamthina phuraibani adusu Manipur manungda adusu yelhomi oiriba naga ichinau da phuraibani adusu Manipur manungda maitaron ngangbagi tamakta Kuki militants ngarang khak lakpa refugee makhoina onsala ga ngahak lega furup ama damo ngahak lega furup ama damo puning ba tawning ba thabak tawriba adugumba Kuki militants sing sigi mathakta aikhoigi leiriba central government na kari action lawdor gya ba kari gina Kuki militants sing na ngahak lega tawning ba ain kai ba thabak tawriba mayam se makhoida asuk jamna power se kanana piri banwa ba Manipur manungda lega maiteron ngangba da phuraiba refugee adugumba Kuki refugee sing se Manipur manungda leibagi makhoi kari right legya ba yelomi oriba aikhoigi tangkhul ichinau auto driver nomagi pukchak taliba adugumba nomagi pukchak tanba thokleiba aikhoigi tangkhul gi ichinau ama mahakse auto thobane ba lengmai naga gi ichinau nupi anina hairiba tangkhul gi auto driver aikhoigi ichinau sida nekpani ba insang napi loba chasiena adugai duga Kuki militants na makhoida wahang pakhum tawri Kuki militants kana oiri ge ba makhoina lambi chathoksin tawbada mi thala wahang pakhong ta tawri base ngarang khak lakpa refugee makhoina karigino lambi chathoksin tawbo khuding moina athingba piri base karigino makhoina maiteron ngange ne khoi yelhomi oiriba khoi tangkhul auto driver duga mahakna phurak toriba Kuki militants singduna karigino ngahak laitana ain kai bathak mayam to se president rule ni ai dai ne huji kadai no president rule se PR manungda Kuki singna tawning ba tawriba se karigino Manipur manungda Kuki militants singna tangkhul auto driver furak bu condemn tarwakli Kingston kasung kauba tangkhul naga auto driver ama Kuki militant ni chingnaba singna tamthina furak pagi thawong bu makhan kanglatombi area da leiriba naga furup ki mioi singna kan mamong da yaning da fongdorakli Kuki militant ni chingnaba singna furak hiba Kingston kasung kamjong district ki
Chingsau village sagini haujingna kanglatongbi da leibani September 13 ki numidang waramda liangmai nupi anina modbong bazar dagi insang napi khara laruna bagi damal Kingston Kasungi auto adunne ki numidang pung 3:30 tabada Kuki militant ni chingnaba mioi amana modbong da leiba presidency college ki gate manakta auto adu khamki amasung Kuki londa Kasung bu hang paun chathagi Kasung na Kuki lon khangde haibaga loinana Manipuri londa paukhumpi ki Kuki lon ngangde haibagi dama auto driver adubu mafam adumakta da tamthina fokhibani haidi Pari mom channel sibu yengbiriba mayam punang pui kai khumna jari channel mem Manipur da huji oiriba phibam se karino mayam khadamina si karino Manipur siga huji oiriba phibam se aikhoi gi leiriba maitei gi MLA minister mayam tanja sida action lokhatraga di kram matamda action lokhatori bano Congress yengbira no BJP yengbira no haujiti Manipur siga maiteron ngangba phawna ya salaktare ngarang khak lakpa Kuki refugee na maiteron ngangba gi tamakta aikhoi gi yelomi oiriba naga channel da phurai base adu erege refugee ngarang khak lakpa mahakna Manipur state ki language oiriba adugumba maiteiron ngangba yade haina Kuki signa aikoi gi yelomi bu phurai base tanja sida hairiba Kuki refugee singse Manipur gi wangmada tangdokpi khinaba Manipur gi wangmada makhose tangthokko haina aikoi gi leiba high authority da aikoina apunboina kholau laumina sebada kari kaigy yelomi chanaw mayam aikoi gi Manipur se leiba yelomi ichinaw mayam amadi aikoi gi leiba maitei gi ichinaw mayam punamak ka loina na aikoi gi maitei gi MLA minister mayam na tanja sida apun moina lepminarga Manipur da maiteron ngangbugi tamakta phuraiba Kuki singsi gi mathakta kari action lokhapam thokya bado akoi khandamina seba maiteron ngangba yaroi haina thingaiba maiteron ngangbugi phuraiba Kuki refugee singsi gi mathakta ahakpa chera haidi kari oigani abada Manipur gi wangwada makhoise tandokiba maiteron ngangba yaroi hairaga di Manipur manungda makhoise kamaina leidori banoba aduna hairiba Kuki refugee singse Manipur gi wangwada tandokpi khiba aikoi gi leiriba yelomi mi apun moina lepminasi amadi aikoi gi leiriba maitei gi MLA minister mayam tanja sida apun moina lepminaraga iramnam kanba izati kanba furup kanba amadi aikoi gi leiriba Manipur sigi ngamkhai kaiba yaroi hena lepminase afamse si haijage congress to tokpi khara BJP su tokpi khara tanja sida yelomi oina lepminaraga apun moina lepminasi apun mana panganni ase khanganminase afamse si haijage aduna maiteron ngangba yaroi haina maiteron ngangba gi tamakta phuraiba Kuki refugee singse Manipur gi wangmada tandokhinaba Manipur gi wangmada tandokho haina aikoina haibada kari kaidori geba aduga chanaw me tanja sida Kuki sibegi paw matanga lakhocharamge ko Burma da Kuki militants ama kuland phangkhare hairi illegal immigrants Kuki narco terrorists na yamna khawrang na ngaijaba makhoi gi separate administration to khaiba leipak to khaiba lam ama panbado to khaiba lam yamna pambado ado to khaiba mafam da to khaiba lam da thabi gare hairi kuland yona thabi gare hairi PDF ama ado su Burma da ni ko makhoina mafam khudi maktani makhoina erang saugatli base aduna Burma da Kuki militants illegal immigrants Kuki narco terrorists ama makhoina yamna khawrang na ngaijaba separate administration to khaiba lam aduna to khaiba lam da thabi gare hairi kuland da tarasina pause military junta ki camp sing de attack chathabada Kuki refugee PDF Chris Koba ama Burma da secret aduge chanaw myam tanja sida yamna maruiba phom tang myang nge phom da share to jage ko haibadi Kuki na aikoi gi tangkholi chanaw phurakpagi tanja sida Kuki militants illegal immigrants Kuki narco terrorists ngarang khak lakpa Kuki refugee na aikoi gi yelomi oiriba naga ichinaw da khut tharai basida Kuki gi MLA tara Kuki gi MLA minister leiriba singdo hojik phawda kari gi leirina ba Kuki gi MLA minister singde hojik phawda dismiss tawdri base kari gi na ba ngasi jo phawda to khaiba leipak ama to khaiba separate administration ki demand tanduna leiriba erang saugatliba adugumba Kuki gi MLA minister tarado ngasi yo phawda dismiss tawdri base kari gi na ba makhoina mapi mapa ama oina leiragadi makhoi su mihut amane na thagatli bane ba Kuki mayam na thagatli bane mihut amane na adu oiragadi Kuki sing na ngasi ain kai ba thabak mayam ama tawri basigi leader oina leiriba Kuki gi MLA minister sing sina afaba lambida purakpa ngamdragadi makhoi gi mathakta haibadi makhoina guardian oina leiribani na guardian se hana chumdhokpa guardian se hana thabak tawba darkar tabara tadraba ha masaduna lala abadi mama mapa thigala iyaba huina ngawradi huibu thigala iyaba adumaina
Kuki na huji ngaukhal iba Kuki illegal immigrants Kuki narco terrorists na ain ga ba thabak ma ama tawkhal iba se adugi huji mihut oina leiriba Kuki gi MLA minister singse ngasi yo phawda makhoi gi mathakta leiriba central government na kari action lokhat pirage Kuki MLA minister ngasi jo phawda kari gi dismiss tawdri bano aba makhoi singdona makhoi gi leiriba Kuki militants singdo afaba lamida purakpa ngamdeba mafam da irang saugatliaba Mara legidraba micham singda makoina puning ba mawongda hekta phuba saiba tawriaba ain kaiba thabak se hekta moi tawriaba rule haiba rule se Kuki singse na ngasi de wada follow tawdeba adu oiregdi Kuki gi MLA minister tarado dismiss tawraga makoina puriba makoigi daita responsibility makoina puba ngamdrabanina makoina leiriba phamdo adu dismiss tawgadabaniaba aduga Kuki gi MLA minister sen dismiss tawgadabani haibadi India के प्राइम मिनिस्टर नरेंद्र मोदी जी ने लाखपा मतमदा कुकी की MLA बीजेपी की MLA ओरिबा पाउमिलाल हाउकिपना फोंगना लाथोक्तरगसु कुकी सिंगना पामीबा कुकी सिंग की डिमांड सेपरेट एडमिनिस्ट्रेशन की मतंगदा इंडिया के प्राइम मिनिस्टर नरेंद्र मोदी जी ने फोंगना लाथोक्तरगसु मखोइगा उनरगा अदुगी मतंगदा करी सानागदरिबा वारिनो अदु सानरमदे हाइबरा नत्रगना फोंगना लाथोमदबगी नुंगाइतबा फोंगदोइबा हाइबदी हुरान बगी मतो मोंगदा हुरान ना तुमिन्ना थबक पांगथोमदे हैना इंडिया की प्राइम मिनिस्टर नरेंद्र मोदी जी की मथक्ता पेंदबा नुंगाइतबा वारौबा फोंगदोयाबा कुकी की MLA ओइरिबा पाउमिलाल हाउकिपना अदु ओइरगदी कुकी की MLA मिनिस्टर सिंगजना पामिबसे हुरान बगी थबकनेबा मनुंगदा लोटना थोमना तौबा थबकनेबा पामिबसे अदुननी हाइजरिबसे इंडिया की प्राइम मिनिस्टर ओइबिरिबा इंडिया की प्राइम मिनिस्टर नरेंद्र मोदी जी की सुपुनी चिन्हजगे अखोई की लेरिबा हाई अथॉरिटी की सुपुनी चिन्हजगे इंडिया के प्राइम मिनिस्टर नरेंद्र मोदी जी दभावना कुकी की MLA कुकी सिंह की MLA ओइरिबा बीजेपी की MLA पाउमिलाल हाउकिपना ओपन सोशल मीडिया दा हाइरिबसिनी मखोइने पामिबा डिमांड नो फोंगना लाथोक्तरगसु मखोइगा उनरगा वरी सानबगी तंजाब फंगदे अमदी पेंदबा कयामा फोंगदोइबदो हाइबदी हुरानना थबक तौसी हाइबगी वारीनेबा अदुगुम्बा हुरानबगी थबक तौरिबा हुरानबगी साजत चलिबा अदुगुम्बा MLA मिनिस्टर सिंगदो मखोइसिंगदो डिसमिस तौबदा करी अकाइबा लेबगेबा अदुगा नाकन अमरोमदा मुक अखोइगी मैतैगी MLA मिनिस्टर की मतांगदा वाफम खतंग थमजगेको फोंगना लाथोओ हाइबनथि वारी सानाबगी मतमदे पिफम थोकपनि पाउलिलान कुकीजौ सिंग तालिब डिमांड प्राइम मिनिस्टर नरेंद्र मोदी ने मियाम ममांग फोंगना लाथोओ हाइबनथि मियाम की मिहुत अमदि CSO सिंग वारी सानाबगी मतमदे पिफम थोकपनि हाइना BJP की MLA पाउलिलान हाउकिपना प्राइम मिनिस्टर मोदी की खोंगसत अदुबु पेनबा फोंदोख्रि दिवेयर की करण थापन लौब इंटरव्यू मदा नाहक यावना कुकीजौ की BJP की लेजिस्लेचर सिंग कुकीजौ की लेजिस्लेचर यावबा यूनियन टेरिटोरी अमा पियो हाइना डिमांड तौरी प्राइम मिनिस्टर न वाफम मदुर करिगुम्बा मत फोंदोक्लमद्री हाइबा अकक्नबा इशू असिद नाहक निंगबा कायब्रा नत्रगना महाकना मियाम ममांगदा हाइरिबा डिमांड सि फोंगना लौथोकपदा अरुबा लेरमबि हैबिस नाहकना यानिंगब्रा हाइना हंगबो हंगदा पाउलिलान हाउकिपना हाइ प्राइम मिनिस्टर न मियाम ममांगदा political demand sigi matana lakhokani haina asa tawdi miyam mamang na phone lakhokpiyo habanati yamdrabada kukijo ki lusing lusing amadi legislature singa wari sanabi ki matam pi biduna aikoi gi demand sing asita biyo habani mang hai hauki basai yangkai sida otpi nabi rakla bai khoi gi miyam hingjana bi damak political demand si yamna matoktai Indian Constitution की मखादा मसागी citizen कंगलुप अमदा असिगुम हक असि पीबदा करी मांगजब लेबगी हाउजी स्टेट अमगी मनुंगदा कंगलुप अमगी हक नमसिंदुना लोयलमगुमना थंबीरिबनी मांगना हाई PM ना मणिपुर लाखपगी पन्नमसी प्रोजेक्ट लाथोकपा अमसुम संगाबगिनी हाइना हाना लाथोकपिरबदी मदु माय पाकपमनी मदु नत्रबदी सही अनि हेना थेंगनदुना लाखलब स्टेट असिगी वाथोक असिगी मतंगदा ओरिजिन प्रोनबो खोनरमगदबनी अदुमक करी अमत थोकिदबा मरमना प्राइम मिनिस्टर की खोंगसल अदु मपुंग फाना निंगबा कायबमनी प्राइम मिनिस्टर न मियाम न पीखिबा वारोल दु उंखतनबना मरम ओइरगा सवालब स्टेट असिगी मियाम द थोमजिनगदबा वारोल अमत बाउदी इहो होबा मसाक यावदबा वारोल सिंगदुना इंगतबा प्रोपंगमरोय मियाम की माइकेदिगी road map amaga loina political direction ama pirakani haina asa tobune dubo economic package kra lathokpana tana kariguma amat yawda role ni haina BJP gi MLA sina fundoki magna haiki awab tarab state sigi damak lathokliba package singa si anawbanati hanadigi pipeline da leiraba masum irang thokpana maram oiraga lathoktan leirakpa package ngathani haiba project singa sigi sada
मार्फुगा मंगादी तंपाखिनी सिंगी एरियादगी ममिंगतेगी ओइना पीबनी मसीदसु मिसंग मिखाई नायबदु दुमा उल्ले पाउलेलान हाउकिम हाइकी स्टेट असिगी मसिंग याम कांगलुमना पावर अमसुम रिसोर्स ता यामना अदुमक लौबना हाउजुक थोक्लिबो वाथो असिगी होरकफम मरम अमसु ओइबने इरांग असि सुमनगी हाई कोर्ट की ऑर्डर अदुना खक्ता होरकपनति मसीदी पॉलिटिकल गोयबा मरा तारा मिसंग मिखाई नायबा adum maram oiragani Prime Minister Manipur thokli buwato asiki waroisin purakna buwapum purak pangamdrabasu miyamgi pien na buwapum singtabi na bigi matam kharadang piram lapati aikoina Prime Minister bunung siram gadabani maduna maram oiraga hojukti miyam na ningba kai boiri masak yaudaba iho hoba warol kharana state asida ingtab purak padingam loi haina paulila na phungdokhi ichino mem tanjasida aikoige maitai gi MLA Minister gi matang na wafam khajik nang thamjage ko ngasi Kuki gi MLA Minister tara duna tara khaktani ko makhoi gi leiri base adu duna ngasi yo bawda chahi ohum phajalak pasi bawda makhoi na taliba demand gi matang da haiba tanba demand do lepte ba ngasi do baw lawba lepte ba ha separate administration gi matang da oigera chumgera langera makhoi na pami ba demand do asum lawba lepte ba aduga nakana moram da akhoi gi leiri ba maitai gi MLA Minister ni phujang haiduna Kuki MLA Minister tara dugi mayok ta against the wafang ambhauna ngangdri base kari gino ba mayam tara braba akhoi gi MLA Minister ni phujang he leri baduna Kuki gi leri ba MLA Minister tara dugi mathak ta wafang amta ngang ba ta braba ngasi Manipur se ga oiri ba phibam se maitai akhoi se kari su maran leijadraba Manipur manung da isagi yumda isagi iramdam da maitai akhoi gi mathak ta Kuki singna otpa nei ba chatharei ba se leri ba malem parja malem si da leri ba parja punamak se Parja punamak se khangi bani Kuki singchena ngasi Manipur thugai bagi tamakta ain kai ba thabak kaya ma chathayena aduda akhoi gi isamak ki maitai gi MLA Minister singna Kuki gi MLA tara dugi mayok ta wafang ambhauna ngang ba se mayam tara braba ngasi Kuki gi MLA Minister duna phanna chongthoi ba makhoi gi majati gi tamakta chunggera langera chongthoi ba domaina akhoi gi MLA Minister mayam duna chongthokpa mayam ura braba chongthokpa taraga di ngasi akhoi gi maitai gi MLA Minister mayam duna chongthomba taraga di aikoigi relief camp da leiriba ichinaw mayam na ngasi yo bawda khangiba maisa khangiba awaba mikap mira khonse ngasi aikoigi leiriba MLA Minister ni phujangai singdusu aikoigi IDP mayam na mai gi yum da changdri bhaw mai gi yum da changdri bhaw Kuki terrorist singduga ahakpa chera pidri bhaw aikoigi maran lejedraba pikliba angang sahi phadriba aduguma angang amadi sahi yamliba nupi ingang phawnu Kuki singna phara ga miothina olaga mihathina haliba Kuki singdugi mathakta chapa action pidri phaw leiriba aikoi gi maitai gi MLA Minister mayam duna MLA Minister gi masa masu amtang tholak paraba aikoi gi maitai gi MLA Minister gi masa masu amtang relief camp da leiriba sumaina awaba da saruk yaba amtang tholak paraba ngasi aikoi gi MLA Minister singna sab chaba thaudang loram ba taragadi relief camp da sahi ahum suna leisa leiba awaba anaba laing mangam dadana relief camp dagi pikliba angang laing mangam dadana si khiba yawrabani aba amadi maran lejedraba mioi kaya ama maran lejedraba mioi kaya ama ngasi yum changba phangdaduna leiriaba asugumba awaba mittagi pi kangdriba mayam aigi isa yum da hanjalaktaba da ngasi thenjelakpa matamda numidang wairam jawsala adi leifam sapam khangde ba kadai da leibja no isa do kadai yawrage na ado ngasi egi isa kaina rei base sahi kya pharage ima mayam na masa kaina duna leirei base asugumba awaba kaya se ngasi yum amada mama masa family punna lepado ngasi sahi hom phajale family punna leiba phangakri base asugumba achakpa mayam se MLA Minister gi masa masu amatang relief camp da leiraga adugi awabado saruk yamina braba thopiro aikoigi Manipur gi MLA Minister gi family singi leiriba masa masu singju thopira oaba aikoigi IDP singna mai gi yumda changdri phau aikoigi IDP singna mai gi yumda changdri phau MLA Minister gi masa masu singsu relief camp da loina leirane thopira oba adu erega di parja gi awaba do khangye na haigya ba MLA Minister singju thopira oaba ngasi Manipur do oiriba phimam maiteron ngangba ya salaktare maiteron ngangba gi tamakta phura ibani aba Manipur ki oiriba phibam se kaino akhoi gi MLA Minister leiri bania ba Manipur si gi mayam parjasana mihut amoina thagatli bania ba pende aduki matik pende Manipur si ga oiriba phibam se ko Manipur si ga ngasi Kuki singna ain kai ba thabak mayam aduki matik leptana sum ain kai ba thabak se leptana chatharei ba karigino Kuki gi MLA Minister singna hairiba refugee Kuki singdugi full support tawri ba
चुम्मसु लालसु फुल सपोर्ट तौरियबा aduna kuki gi MLA sing dusu dismiss tौगदबनियाबा अखोई gi लेरिबा MLA minister mayam su अखोई gi तमक्ता खनबी दे हाइबे नते खनबी हेबको इरमदम gi तमक्ता खनदबा कानानो लोइबनमा खलिबनी अखोई gi MLA sing su खलिबनी अखोई gi मणिपुर gi लेरिबा MLA minister खुदिमकना मैतै इजाति इफ्रुप अमदी मणिपुर की ngमखै कायदनबे तमक्ता लोइना खलिबनेबा अदु ओइरसु थौनादो फुदोकपियोबा कुकी की MLA मिनिस्टर सिंगना चुम्मगसु लालगसु कुकी सिंगी फुल सपोर्ट तौरियबा कुकी रिफ्यूजी सिंगना ngasi आइन काबा थबक कया अमा तौबदा कुकी MLA मिनिस्टर सिंगना सबसाना मखोगी सपोर्ट तौबगी तमक्ता रिफ्यूजी सिंगना थौना फाना ngasi तौनिंग बा तौरियबा अदुमाइना अखोगी लेरिबा MLA मिनिस्टर मयामदुनसु अखोगी येलहोमी मयामगी अपुनबोइने लेपिरगा येलहोमी मयामना ngasi अवाबा खांगिबा मयामसिदा अखोई मयाम लेरियाना खोलाव लाउबिरगा थोपिरवाबा सपोर्टी लोइना तौरिबनी MLA मिनिस्टर खुदिमंगना अखोई मयामगी सपोर्ट तौरिबनी अखोइसु खंगजेयबा अखोइगी MLA मिनिस्टर ना इरमदमगी तमक्ता करिगी खलोइदरिबना लोइना खल्लिबनी अदु ओइरेगसु थौना फना थोपिरवाबा फम येंगबिरनु पार्टी येंगबिरनुबा इरमदमगी तमक्ता खल्लगा इरमदमगी तमक्ता चोंगथोपिरवाबा फमदी कोननी पार्टी दी कोननी कांग्रेस कोननी BJP कोननेबा कांग्रेस सु खंगदे BJP सु खंगदे अमा XYZ पार्टी खुदिमक खंगदेबा अहामद इरमदम कनबगी हाना खनसेबा हौजिक मणिपुरदा ओइरिबा फिबमसे मैतेरोन ngangbagi फुरैबा अखोइगी तांखुल इचिनाउदा फुरैबा कुकी सिंगदुगी मथक्ता तंजासिदा अखोइगी लेरिबा मैतेगी MLA मिनिस्टर मयाम पुंजलगा कुकी सिंगी मथक्ता चपचाब एक्शन हुजिकी तंजासे लखत्रगदी कर्म मतमदा लखत्तोरिबनबा अमदी अखोइगी लेरिबा नागा इचिनाउ अखोइगी एलोमी मयामनसु अपुन मोइने लेमिनरगा कुकी सिंगसिगी मथक्ता तंजासिदा चपचाब एक्शन लखत्लगा कुकी सिंगसे मणिपुरगी वांगबदा तांथोकपिखो आइना अखोइगी हाई अथॉरिटीदा तंजासिदा अखोइ अपुन मोइना लाउमिना सेबा वाफमसे असि अपुन थमजागेबा इचिनाउ मैम चुम्बरा लानब्रा मयाम कमेंट तौबियोबा मैतेरोन करिगी ngangbा यारोइदोरिबने मणिपुरदा अदु ओइरेगदि मैतेरोन ngangbा यारोय थिंगैबा अदुगुम कुकी रिफ्यूजी सिंग मणिपुरी वांगबरा तांदोखिगदबने हाइबसे करी काइबगेबा तंजासिदा मुका यामना नुंगाइतबा पाव अमगा आसामगी ओइना सकनाइरेबा जुबिन गार्ड अखोइ मयामगी मरक्तगी अखोइ मयामबु थादोमगा मपुगी मनाक्ता तिनखरे अदुना आसामददी जुमथोंग खुदिंगी अमदी आसामगी लेरिबा मफम खुदिमक्ता मैरा मम थालगा जुबिन गार्ड पु इकाई खौनबा उटपगा लोइनना हाइबदी श्रद्धांजलि ngarangsu katli ngasisu श्रद्धांजलि अखोइ कच्चे अजिगा तंजासिदा हाइजगदबी जुबिन गार्ड हाइरिबसे नोटिस की मनुंगदा आसामदा जुमथोंगी पीकलिबा अंगांग ओइगेरा अहन ओइगेरा जुबिन गार्ड पु नुंसीबा जुबिन गार्ड की तमक्तानी आइना ngaujaba मिसिंग से अदुकी मतिक यामी नोटिस की मनुंग तना इंडिया दसु सकनाइरबा मालेम पुमना खंगिबा जुबिन गार्ड अखोइ मयामगी मरक्ता लैखिदरे अदुकी मतिक फावरबनी जुबिन गार्ड हाइरिबसे महाक्सेना फावरिबसे इसे सकपा खक्तगी सिंगर खक्ता ओइबेगी फावबनते महाक्से असुगुम्बा मियोइनी हाइबदा जाति हिंदू मुस्लिम हाइबदी अखोइ हुजिक लैरिबा हिंदू मुस्लिम क्रिस्तान सिख ईसाई असुगुम्बा मयामसे अमता खाइरमदे मयामसे अमत ओइना यामना नुंसीबा मिनुंसी हाइबसे जुबिन गार्ड अदुकी मतिक याउरी इना खुनबा लाइरबा खाइदोअमदे जुबिन गार्डना अदुना जुबिन गार्ड हाइरिबसे मयामना अदुकी मतिक नुंसी ngasi जुबिन गार्ड अखोइ मयामगी मरक्ता लैतबदा आसाम से पुंगाउ ngaure amadi नोटिस से पुंगाउ ngaure आसाम से सरकार ना बंद तौदे पब्लिक ना असुम अखोइ मयामना असुम आसाम से ngasi मार्केट बंद तौरी युमथोंगी नुंगाइतबा फोंगदोई स्कूल कॉलेज खुदिमक लोइना बंद तौरी करिगिनो हाइबदा जुबिन गार्ड से अफाव मी ओइसे करिगिनो मिनुंसी यामना चावबा मयामगी तमक्ता कथोकपा ngamba मयामगी तमक्ता कथोकपिरंबा जाति धर्म खाइबिरमदबा अदुगुम्बा मियोय अमनी जुबिन गार्ड हाइरिबसे अदुना जुबिन गार्ड ना लैतबदा आसाम सिमा लोइना कप्पी नोटिस सिमा कप्पी इंडिया दा जुबिन गार्ड ना लैतबसे इंडिया गी ओइना मांगजबनी आसाम गी ओइना मांगजबनी अदो यामना नुंगाइते जुबिन गार्ड ना मतंग मतम सादना लैखिदबसिदा अदो जुबिन गार्ड पु अखोइना श्रद्धांजलि कचरी मपुगी मनाक्ता इंगना चिकना लैबा ओइरेसनु हाइना इचनाव मैम ngasi video se matang se loisanjarege video se ga soiran yaukhiba kya lerega so ngakpi waina pari mom channel na yengbiriba mayam puno ki pham dei kok nonjari kanglei pang na yai fare ibudo pakhang mane yai fare